ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯒꯨꯝꯕ ꯎꯁꯤꯊꯣꯏꯗꯕ ꯋꯥ ꯁꯉꯥꯡ ꯉꯥꯡꯕꯗꯗꯤ ꯗꯟꯗꯤ ꯄꯤꯑꯕ ꯗꯥ ꯔꯣꯕꯤꯟ ꯃꯁꯥꯃꯛꯅ ꯑꯩꯉꯣꯟꯗ ꯀꯁꯨꯕꯤ ꯅꯃꯥꯅ ꯄꯥꯝꯃꯤꯉꯥꯏ ꯃꯆꯥ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯗ ꯀꯅꯥꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯒꯤꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯗꯣ ꯌꯥꯏꯅ ꯄꯪꯇꯧ ꯇꯧꯒꯅꯣ ꯈꯪꯕ꯭ꯔꯥ ꯈꯛꯇꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕ ꯅꯠꯇꯦꯕ ꯁꯤꯁꯦ Nini na hire ama bala chepala na ama hire do taragde mi khudi makki question na ne ama hange ba do daro binai mo yam na hekta nungai trabigi ta nama na pa minai adu da kasubi ga haiba wangang sangang du din ne yam thina saukhat ta ba haide ngam de daro bina ta seng na haiba daro bina toy thabak to khoi ngam za de ba ngam da ba do na yam izat tawrami ne ba ko aina haninge sidai sidai ngona pa call tawro ba ko call tawro nang sarang them niru pama haye kai de gino kai gino nang siguma comment ai ngona machalo ma thina chayo ko ai ya ge ba ai kai ra ka ta lai ge ba ai kam kan dai chin kan ba hore khangbra nang na minan sa du da da me sa sa i u re ba mana ai minai oi ge ra cha roi ge ra ai ma pa lai roi ge ra ko ma ngon da du ku ma chang mana Mẹ ơi sẽ phong anh em mặc khai mặc tà đấy Daro bin mangang dai message ha bane ala tre Daro bin na call taram ba di ai pai ai na call tau ba di pai re la sin lei re pa ado smai tau ne wari sa ai sau khra lang re ko Daro bin da ado ya dum sing tong na sam tong ya ko wari sa ba ai dum ai na Daro bin na sa ba wari ta ni ai na sa ba wari su Daro bin na ta ni khala ai khana ga sauna ga dai di 생독나가 내리 아무나 저 독박에 쇼밤데 뭐가 아니 아무 하이링이 process 시나가 매암 되게 대신 식도 오고 전날때 뭐가 아이기주 아이기 voice 아무나 이거 독게 시자 야이 야디야 두다 나 징바 매암 레이비르노 뭐가 오 sama 타갈락바다 comment 피바 야바 야다바 하데기리 까헨바 comment 까헨다바 comment post thagala bani na ko khoi jo seng na ke hardi post thagala pada mi myam ura jano yenga jano comment pi ra jano thagala pa na thana adurdi ai opinion na pizza bane ko opinion sa kadai ko yam kan na hek te izat sok pa yar ba comment hoi ai do izat sok pa yai na khala se bai na pi comment se smai to bane wa ho se kharani ki mamangda nungni si mamangda Nini mana relief camp da leba nini mana hai pot yon ba chatpada je balagi yum da pot yon ba chatpada samai na tawre na adu kan da phaisa kai hai doino khangda ba karam mana chum doino khangda ba chamam na ba phau ai khakta da phau ye ha ba dai tha ja de mayam marakta panine na hai da su tha jai ko aduga je bala na ne som da hairam gadra hai ba so khoi ko loi hang ne ba si se actress sama oiraga manipur actress oraga relief camp dagi awana taraba myam lakpada hairam gadra kaina khanbas aduga nine gi side ong yeng kan ne nene na wana leitabagi balla actress ki amda asam myam puraga chatpada kai gi adumaina behave tawre ino si so khoi gi praja da loi hang ne ba ado sumai to bagi post sama tawraganda som gi che balla gi side dagi jo cctv footage leiye ado sengdo khaning maina thak ba u ba hai tara aduga angang la hanoi dara de khangre nupa mana ko hariba nupa se xyz se ai maming su khangde kamaya account hangi su khangde ai ga khangna ru bo su laite kanai ma chana adu da kain ta khangde ko ai ga related ama to hoi da ba mi ne ba manna yamna unnecessary hoi ba comment sai tare ko sumaina adu yam blame da adu da haidi ta ba da adu yam kana salaroi ge mana hariba samna ha mana hani wa pham se relief camp da lei ba mi sing sa usit thoi da ba wangang sanga ai na ta ba da ai gi ka hai da mi me na ta ba ai khala na tra ko mi me na ta ba da nungai tra ba se I ra ka tha ga le ba ado ma para tambi re ho se ko ai mo na support to ba to da bai wori suna na te ba ma para tambi re ba ai harau re mi harau loin harau re ma ma sa ma so gyan ta ne ba amai to video se ado hosike hare ba mi se ibung ipa mayam machang dana ma se to wadu maina ya de ko haraga yam kana chawa punishment ina tip pamule ku myam to hali ui video myam thore ko ado ma karam kamai to video na khani tum amos maina nga thawi video ma da Daro bin na ne
ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯗꯥꯔꯣꯕꯤꯟꯅ ꯏꯗꯤꯠ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯃꯌꯥꯝꯅ ꯏꯗꯤꯠ ꯇꯧꯕ ꯑꯣꯏꯔꯝꯕꯤꯔꯝꯒꯅꯤ ꯏꯁꯩ ꯁꯛꯍꯟꯕꯒꯤ ꯑꯃ ꯊꯥꯔꯛꯑꯦꯕ ꯑꯗꯨ ꯎꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯅꯦ ꯉꯁꯥꯏꯒꯤ ꯄꯣꯁꯁꯦ ꯁꯨꯝ ꯎꯔꯒ ꯂꯥꯛꯏꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯊꯥꯒꯠꯂꯛꯏ ꯃꯌꯥꯏꯗ ꯊꯥꯒꯠꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯊꯥꯒꯠꯂꯛꯏꯁꯤꯗꯤ ꯃꯌꯥꯏꯗꯒꯤꯅꯦ ꯍꯥꯏꯇꯥꯔꯦ ꯔꯨꯠꯁꯦ ꯃꯥꯅ ꯀꯣꯁ ꯇꯧꯕ ꯅꯠꯇꯦꯕ ꯔꯨꯠꯁꯦ ꯁꯨꯃꯥꯏꯅ ꯆꯦꯕꯂꯥꯒ ꯅꯤꯅꯦꯁꯤꯗꯒꯤ ꯋꯥꯍꯧꯗꯒꯤꯅꯦꯕ ꯍꯧꯔꯛꯏꯁꯦꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯗꯣꯏꯔꯥ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯄꯗ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯠꯅꯗꯦꯕꯀꯣ ꯑꯗꯨ ꯆꯠꯅꯗꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯁꯥꯒꯤ ꯗꯟꯗꯤ ꯐꯪꯖꯕꯅꯦꯕ ꯃꯁꯥꯒꯤ ꯗꯤꯖꯔꯚꯤꯡ ꯗꯟꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯐꯪꯉꯦ ꯑꯗꯨ ꯃꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯇꯧꯗ ꯂꯣꯏꯅ ꯋꯥꯇꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯗꯤ ꯃꯌꯥꯝꯗ ꯍꯪꯗꯨꯅꯇ ꯂꯩꯔꯒꯗꯕ ꯀꯣꯏꯁꯟ ꯑꯃꯅꯦ ꯑꯩꯅ ꯄꯨꯈꯠꯂꯨꯏꯌꯦꯕ ꯗꯥꯔꯣꯕꯤꯟꯒꯤ ꯀꯃꯦꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯔꯨꯕꯅꯦ ꯗꯥꯔꯣꯕꯤꯟꯁꯤ ꯑꯉꯥꯡꯁꯤꯁꯨ ꯊꯤꯒꯠꯂꯒ ꯐꯪꯕ ꯑꯣꯏꯔꯝꯅꯤ ꯊꯤꯕꯩ ꯊꯤꯕ CCTV ꯐꯨꯇꯦꯖ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯑꯗꯨꯃꯇꯪꯒ ꯊꯤꯗꯣꯛꯄꯤꯔꯣ ꯍꯦꯟꯅ ꯂꯦꯝꯅꯕ ꯏꯖꯠ ꯍꯦꯟꯅ ꯇꯧꯖꯒꯦ ꯍꯥꯏꯕꯅꯦꯕ ꯐꯥꯔꯁ ꯑꯣꯐ ꯑꯣꯜꯗ ꯗꯥꯔꯣꯕꯤꯟꯁꯦ ꯌꯥꯝ ꯊꯤꯅ ꯂꯨꯛꯑꯞ ꯇꯧꯕ ꯑꯩꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯗ ꯆꯪꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯃꯤꯅꯦꯕ ꯃꯌꯥꯝꯒꯤ ꯃꯩꯇꯩ ꯅꯣꯡꯁꯥꯕꯅꯤ ꯑꯩꯅ ꯑꯗꯨꯗ ꯁꯤꯡꯅꯕ ꯏꯇꯤꯛ ꯏꯄꯥꯟ ꯅꯠꯇꯦꯕꯀꯣ ꯉꯁꯥꯏꯕꯨꯗꯤ ꯑꯩ ꯆꯤꯟ ꯌꯥꯝ ꯀꯟꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯩ ꯁꯣꯏꯈꯤꯕ ꯑꯣꯏꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯇꯦꯟꯁꯟꯗꯨꯅ ꯍꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯤꯡꯕꯒ ꯑꯗꯨꯗ ꯇꯧꯕꯗꯨꯗ ꯗꯥꯔꯣꯕꯤꯟꯁꯨ ꯁꯥꯎꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯑꯩꯅꯁꯨ ꯗꯥꯔꯣꯕꯤꯟꯗ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯎꯔꯛꯄ ꯃꯌꯥꯝ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯩꯁꯦ ꯁꯦꯡꯗꯣꯛꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯗꯥꯔꯣꯕꯤꯟ ꯑꯩꯉꯣꯟꯗ ꯁꯦꯡꯗꯣꯛꯑꯣ ꯑꯗꯨꯗ ꯀꯩꯝꯇ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯖꯒꯥꯗꯣ ꯀꯗꯥꯏꯅꯣ ꯑꯩ ꯍꯧꯖꯤꯛ ꯈꯟꯊꯔꯛꯑꯀꯥꯟꯗ ꯑꯩꯗꯨ ꯁꯣꯏꯅ ꯌꯥꯝ ꯈꯔ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯃꯟꯕ ꯃꯥꯜꯂꯦꯅ ꯈꯟꯊꯔꯦ ꯑꯩꯁꯨ ꯁꯣꯏꯈ꯭ರೆ ꯑꯩꯅ ꯁꯣꯏꯈꯤꯕ ꯄꯥꯔꯠꯇꯣ ꯑꯩ ꯁꯣꯏꯈ꯭ರೆ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯂꯩꯌꯦꯕꯀꯣ ꯑꯩ ꯁꯣꯏꯔꯦꯕ ꯑꯩꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯆꯤꯟ ꯈꯨꯝꯕꯗꯣ ꯑꯩ ꯑꯗꯨ ꯁꯣꯏꯑꯦꯕ ꯑꯗꯣ ꯔꯨꯠꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯄꯤꯔꯤꯕ ꯀꯃꯦꯟꯁꯤꯒꯤ ꯑꯔꯊꯁꯦ ꯗꯥꯔꯣꯕꯤꯟ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯁꯦ ꯍꯥꯟꯅꯗꯒꯤ ꯏꯖꯠ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯦꯟꯅ ꯏꯖꯠ ꯇꯧꯒꯦ ꯍꯥꯏꯕꯅꯦꯕ CCTV ꯌꯦꯡꯅꯤꯡꯕꯁꯦ ꯃꯤ ꯀꯅꯥꯅ ꯆꯨꯝꯃꯤꯅꯣ ꯀꯅꯥꯅ ꯂꯥꯜꯂꯤꯅꯣꯁꯦ ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯉꯨꯕꯗꯤ ꯉꯝꯃꯔꯣꯏ ꯏꯆꯝ ꯆꯝꯕ प्रजाꯅ ꯆꯠꯂꯨꯕꯗꯤ ꯉꯝꯃꯔꯣꯏꯕ ꯗꯥꯔꯣꯕꯤꯟꯗꯤ ꯃꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯤꯕ ꯊꯧꯅꯥ ꯐꯕ ꯅꯣꯡꯁꯥꯅꯦꯕꯀꯣ ꯗꯥꯔꯣꯕꯤꯟꯅꯅꯦ ꯆꯠꯂꯒ ꯁꯤꯒꯤꯁꯦ ꯊꯤꯖꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯇꯧꯗꯣꯔꯦꯕ ꯁꯤꯗ ꯑꯆꯨꯝ ꯑꯔꯥꯟ ꯄꯨꯊꯣꯛꯄ ꯉꯝꯕ ꯍꯥꯟꯅꯗꯒꯤ ꯇꯧꯗꯨꯅ ꯂꯥꯛꯏꯁꯦ ꯇꯧꯖꯒꯦ ꯑꯉꯥꯡꯁꯤꯁꯨ ꯊꯤꯔꯒ ꯇꯧꯔꯤꯅꯤꯗꯅ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯕꯤꯌꯣ ꯍꯥꯏꯕꯅꯦ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯍꯦꯠ ꯑꯣꯏꯕ ꯀꯃꯦꯟ ꯑꯗꯨꯒ ꯑꯩꯅ ꯗꯥꯔꯣꯕꯤꯟꯗ ꯕꯦꯕꯥꯔ ꯂꯩꯇꯕ ꯑꯗꯨꯗ ꯍꯥꯏꯕꯗꯣ ꯗꯥꯔꯣꯕꯤꯟ ꯍꯥꯏꯔꯤꯑꯕꯀꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯗꯥꯔꯣꯕꯤꯟ ꯑꯇꯣꯞꯄ ꯁꯦꯟꯁ ꯑꯝꯗ ꯄꯨꯔꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯑꯃꯗ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡꯗꯨ ꯇꯧꯔꯛꯀꯅꯣ ꯎꯆꯤ ꯃꯥꯟꯕ ꯅꯁꯛꯇꯨꯅ ꯃꯤꯁ ꯊꯣꯛꯄꯒꯤ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯃꯤꯁ ꯇꯧꯅ ꯃꯨꯛꯀꯅꯣ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯅꯪꯅ ꯍꯥꯏꯁꯤꯒ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯅꯪꯒꯤ ꯍꯛꯇꯛꯇ ꯅꯃꯥ ꯅꯄꯥ ꯌꯥꯎꯅ ꯆꯣꯞꯄ ꯅꯪꯅꯤ ꯃꯗꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏ ꯁꯤꯗꯩꯁꯤꯗ ꯍꯣꯏ ꯑꯩꯅ ꯄꯤꯕ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯒꯗꯤ ꯗꯥꯔꯣꯕꯤꯟꯅ ꯄꯤꯁꯤꯁꯨ ꯌꯥꯝ ꯍꯦꯟꯃꯜꯂꯦꯅ ꯑꯩ ꯂꯧꯔꯅꯦꯕ ꯃꯔꯝꯗꯤ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯊꯤꯖꯤꯟꯁꯦ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯗꯣ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯂꯧꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯗꯅꯤ ꯍꯦꯟꯅ ꯏꯖꯠ ꯇꯧꯗꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯅꯃꯥ ꯅꯄꯥ ꯋꯥꯔꯛꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯑꯗꯥ ꯍꯥꯏꯁꯦ ꯑꯩ ꯀꯔꯝꯕ ꯋꯥꯉꯥꯡꯅ ꯌꯥꯝ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯤꯅꯣ ꯑꯣꯔ ꯁꯤꯁꯦ ꯀꯥ ꯍꯦꯟꯕ ꯌꯥꯎꯔꯝꯃꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟ ꯐꯣꯡꯗꯣꯛꯆꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯦ ꯗꯥꯔꯣꯕꯤꯟꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯃ ꯐꯣꯡꯗꯣꯔꯀꯥꯟꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯋꯦꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯎꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯤꯅꯤꯡꯉꯦꯕꯀꯣ ꯈꯪꯅꯤꯡꯉꯦꯕ ꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯄꯤꯖꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯂꯥꯟꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯐꯔꯦ ꯅꯃꯥ ꯅꯄꯥ ꯑꯗꯨ ꯑꯗꯥ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯀꯩꯁꯨ ꯄꯨꯊꯣꯛꯄꯒꯤ ꯑꯔꯊꯗꯤ ꯂꯩꯇꯦꯅ ꯈꯜꯂꯦ ꯁ꯭ꯋꯥꯏꯗ ꯃꯔꯝꯗꯤ ꯀꯃꯦꯟ ꯄꯤꯔꯤꯁꯦ ꯑꯩ ꯏꯁꯥꯅꯅꯦ ꯁꯥꯔꯟꯊꯦꯝ ꯅꯤꯔꯨꯄꯃꯥꯅꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯃꯦꯟꯁꯤꯗ ꯌꯥꯝ ꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯂꯥꯜꯂꯦꯕꯀꯣ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯗꯨꯒ ꯑꯩꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯒꯤ